Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Manipur Names of Places Bill 2024 asi ek onduna chanaraklabadi sarkargi ayaba yauduna mafam amagi ming thonjinbada fine thianbaga loinana jailda thambagi dandi phangani haina Mukhyamantri Nongthombam Birenna haire. Taranithoi suba Manipur Vidhan Sabha gi manga suba session gi ngarang phamkiba marini chanba nimitta sabhana bill taruk pass tawki amasung Kendra ki Steel Mantri Jyotiraditya Scindia Jindal Stainless Limited ta stainless steel sector da lebagasi ki ahan boina grid hydrogen plant sangakre. Mukhyamantri Nongthombam Birenna haire Raija asida mafam kayada hana leijaramba lam giming onthoktuna maming onthok pangthonda thonarakpa asina lamdam asigi puwariga sagonaraklaba ऐतिहासिक oiraba mafam kaya paksana mangsilakpagi phibam lakli wafam asi ngarang chathakiba tarani thoichuba Manipur Vidhan Sabha gi manga suba session gi marini chanba nimita pass tawkiba the Manipur Names of Places Bill 2024 pass tawdringai gi mamangda bill asibu pass tawnabagi damak house ta puthorakpada Mukhyamantri na phongdorakibani ngalingai matamdagi layuikraba ahlaman singna ngak senduna thamlamba mafamsing amasung maming sing asi onthorokpa asina haurakliba anauba mirol kayada masagi maramdam amasung saktam khanglaktanaba achauba maram oiri masi lamdam asigi puwarida yamna mangjabani Revenue Vibhagi ayaba yauduna Raija asigi mafam kayada hana leijaramba lamgi maming onthokpagi thawong paksana thengnari Haujik thokliba irang asigi manungda Imphal Airport ki maming phawbada lamka haina thonjilakpa Kangpokpibu Kangui kaurokpa aduga Churachandpur bu lamka haina thonjilakpada natana Thangjing Chingbu Haukip Reserve Forest haina thonjilakpa amasung singnarakpa asi sarkar asina hakchinna lawi asiguma phibam kaya asina maram oiraga lam natraga mafam amagi ming pangthonda thonjinba yadanaba bill asi puthokpani Mukhyamantri na makha tana hai bill asi ek onduna chanaraklabadi phurup ama semduna lam natraga mafam gi ming onaba hairakpa matamda khananabagi tanja leiragani karigumba official amana ayaba yaudana maming hongdo hongjing taromba tarabadi fine thianbaga loinana jailda thambagi dandi phangani Tarani Thoishuba Manipur Vidhan Sabha gi manga suba session gi ngarang phamkiba marini chanba nimita sabhana bill taruk pass tawki Manipur Names of Places Bill 2024 Manipur Goods and Services Tax 6th Amendment Bill 2024 Manipur Financial Responsibility and Budget Amendment 5th Amendment Bill 2024 Manipur Municipalities 11th Amendment Bill 2024 Manipur Labor Laws Exemption from Renewal of Registration and License by Establishment Bill 2024 amasung Manipur Prevention of Malpractices in High School Living Certificate and Higher Secondary Examination Bill 2024 asi sabhana pass tawkibani Yoga amasung Environment Paujel puduna 2022 gi October 13 gi chatpa horokpa padayatra wakathon ngarang None jila da yaurakhre mafam aduda nongma leraba matungda Imphal tamna chatkani wakathon asi masagi chahi 35 suraba Karnataki Mesuradagi Krishnanayak kauba mioi asina chatpa horakibani haujik phawbada Nepal amasung Bhutan yauna leibagasi rajya 13 kilometer 13 hena mahangna chatkhare khongsat asigi pandamdi yoga na mipum khudingmakpu amata oina punchinba haibasini tabiriba pawasi Akaswani Imphal dagini Kendra ki Steel Mantri Jyotiraditya Scindia ngarang Haryana gi Hisar da leiba Jindal Stainless Limited ta stainless steel sector da lebak asigi ahanba oina green hydrogen plant sangakre plant asina stainless steel industry da malemgi ahanba oina off grid green hydrogen plant oiragani project asina carbon emission gi changwang hantharagani thorombadu da wangangbada Sri Scindia na hai lebak asina steel sector gi lamda khumang yangna changsilakli Khwaidagi yamna crude steel puthokpada malemgi lebak singi manungda ama oinaba pandam thamli National Green Hydrogen asigidamak
mamang chahida lupa koti lising kun kaithokibani. Russiagi konung Moscow-da tha asigi amadagi satharakiba mapal suba International Tournament Moscow Wushu Star lising ani kun marida Bharat ki mahut sinduna saruk yakibi Manipur gi sanaroi Hanjabam Langlen Tombina senior category event ahumda sanagi takaman ama lupagi takaman ama amasung sinjingi takaman ama yauna punna takaman ahum phangbang ngamkre loinana senior category da Hanjabam Karanjit na lupagi takaman ama phangbang ngamki ngasi phongba pause singi maroiba pausingi damak hauzik Khaidem Geetchandra leire Geetchandra Thagachari Suni Tara Nithoshuba Manipur Bidhan Sabha gi manga suba session gi ngarang phangkhiba marini chanba numita ruling amasung opposition MLA singi maikai degi house te thamkhiba wafam sing yaungna atei tongan ba pausing na ngasi Manipur da phongba pause ayambagi ahanba lamai da maroiba pausing oina phongnari opposition amasung Mukhyamantri Ningthoukhongjam Suni na ngarang sabha da thamkhiba wafam sing asi Manipur da phongba pause sing Huyalan Pau Manipur News Naharol gi thaudang Ichel Express Sana Laibak Sangai Express Manipuri amasung English edition Poknafam People's Chronicle Manipur Mail amasung Imphal Free Press pause sing asida ahanba lamaida tongan ba mawang da headline tawduna phonglari Mukhyamantri Ningthoukhongjam Suni gi wafam asi Huyalan Pau pause da May ahum dagi illegal immigrant Myanmar macha lising taruka satre ni phutaruk thengnaki masigi manungda chaniga yangkhaima palna halankre amasung Manipur da hana sonabagi thaudokta punna miyoi chaniga kunma thoi laikhidre haina ani sub headline tawduna phongli pau osi Sangai Express Manipuri edition da irang na state asida revenue gi kot lupa koti chanipal lom manghalle haina phongli pongnafam pau sedana kuki singna afaba makhal gi khulai sing sizinade haibe yaroi chapchana khangnaba thijilli haina phongli Huyalan Pau seda Home Minister Amit Shah na border fencing taurani amasung FMR chana halaroi hairabasu Imphal gi Mure lambi gi iho ho na leiri Myanmar macha ni sasinaba Aadhaar card pairaga sanglam le haiba ahan headline tawduna phongli sakhang daba singna workshop ta bomb amadi nomai kapsilable haiba pau amasung su handoknaba laukhiba warik ki mayokta kotuna rally chatkhre haina Manipur da thok leba irang asida loishinnaba dabi tawraduna khongjang changsileba limit ki president Malem Thongam court na bail pide makhata na khongjing changsinkhre haina pausing asi ngarogi thodang pauseda ahan balamaida maroiba pausing oina phongli kotuna khongjang changsin kibagi pau asi assembly warep ki mayokta shutdown chathari haina sanalaibak pauseda phongli Manipur gi governor na North East state singi regional convention hodokhiba amasung miyoi ama ganja kg 38 hena phakibagi pausing asi Imphal Free Press da ahan balamaida maroiba pausing oina phongli governor na North East state singi regional convention hodokhiba pau asi Manipur Mail pause da su ani shuba headline tawduna phongli Kukijo community singna tampak area da aphaspa amuk hana thambinaba taksin khiba wafam asi Tamenglong da phongba pause Gyan Phu Mail amasung Senapati da phongba pause Hills Hornbill Express da ahanbada maruiba pawaina phongli Manipur Names of Places Bill lising aniga kunmari assembly na pass tawkhibagi paw asisu Tamenglong da phongba pause Tamenglong Times da ahanba lamaida maruiba pawaina phongli Suni Thagachari Geetchandra Aroibada maroiba pau amuk Manipur Names of Places Bill lisingani kunmari asi ek onduna chanarak labadi sarkar gi ayaba yaudana mafam amagi maming thonjinbada fine thian bagal loinana jail da thambagi dandi phangani haina Mukhyamantri Ningthoukhongjam Suni na hairi Tarani Suba Manipur Bidhan Sabha gi manga suba session gi ngarang phamkiba marini chanba numita sabhana bill taruk pass tawki amasung Kendra gi Steel Mantri Jyotira Aditya Sindhyana Jindal Stainless Limited Stainless Steel Sector da Lebagasigi Anba Oina Green Hydrogen Plant Sangakre Paulojare